aikoina mangba na laiba khoi de period se si mangba nate. See, we should be very proud of those 5 days of ours. Ngasai periods ki matang da ngasai dagi ngangakpada ngasai dagi ngangai se angang sing se aduki matik knowledge me amama loksalam lagani haina khalle loksale ko hana sungkhang khang daba hana sungta taru daba sumba maleram gani sumba manungda sumba ma chelam gani kain khalu daba me amanga si khang ba fangam lani haina khalle khange ko kyam khange me am khanga ba khitang khangbra. Although I'm very proud today. I'm very proud for this moment. Ngasi yamna nungay ba mikub amane na thamjage igi maramdi aikoi gi matam dadi sumaina sigumba menstruation gi aikoi na noi gi chahi oiringai matam da haitare class 9 10 8 9 10 7 8 9 10 ka ba matam da aikoi gi matam du bawo dum sigi tabu se leiramme ba adubu laiba phabadi aigi ima se am kana dumaina dugumba amang aseng yam khaiba oirakta ba aigi babasu aduduna yamna adum decision making da yam bol oiba aigi mama ba se dumai oirakpagi yam kana adugi effective phangakte ko adubu mafam khara da chatlubada haitare adagi adum wari ta bada mayam gi ko social issue mayam ama sigi matang da mayam ama thoklai ana sigi tabu mayam se leita badi natte yam mayek seng na yam na darkest oiba kaino tabu mayam ama lei noidi yam laibok phabane na haige ngasi sumaina mafam asida documentic yam na bol to iba hai tare ne ko sigumba event ama noigi menstruation gi matang da precaution lauga da ba aduga preventive measures me amama akhang hai me amama noigi mamang da la aga mayek seng na haibiri bangang biri besen no yam thina laibok phabane masi na hoi thamoi da lokshallo na haige aigi site gi yamna menstruation sigi matang da yamna detail oina yamna kupna di haira gumge aduga sigi yam seng na harabada yam kupna kesu knowledge leibus natte knowledge leiba haibabu aikoina mangba na laiba khoi de period se si mangba natte. See, we should be very proud of those 5 days of ours. Akoigi numit mangani se, we should be very proud of these days ko masibu akoina mina habde ani nupa nupi angang han makoina respect to han ba adugi matam duda moina regards to han ba sidi akoigi khutta leire mara habde akoina si tawring metam sidang sai mayam na so haibigre yam maru ebedi yam hygiene yam na kenone hygienic oina leibasi ne maru ese hygienic oina leiraga di karamtana hangoiroi kanamtana tukacharoi kanamtana mange hairo na sail sina so hairamba sigi tabu se kaigino hai tabu mangi sengi leirami se kaigino haiba matamda thaina matamda di hygienic se yamna kanna oirakte hygienic haiba se yam kanna sigi idea se leirakte ba khuttoina hamba du tawada taw yam toin lekte du thaina di yamna su kai haini yam luna nana su leiram hai ta habdi mahik matai thoktana sai gi saba hingalakona maram oiranga sai sina hai gi basingche sigi reason myam se yamna achumba reason ne na ai thamjage adoga makhata na yam nungai nga sigi event sida ibu part ama oina ba gi damakta special guest oina invite to wirapa documentic proud oi harau jai aduga let's respect tan se koi nupi mo ina ko nupa nupi angang han laita na koi nupi mo ina societies da koi gi mafam amam thamna ba koi respect tan se le palaita na koi nupi oina po ombagi koi thauna han dan hai tare ne koi gi apamba do koi gi aim du da thauna laita na ningba han dan changsan se haiba wa hai sisu ngasi koi gi ningol club na nupi ngak ta na ningol club na ningol ngakta na sinba event asigi khudong chaba se lauzaraga ai nupi singbo khitang empower tawzaramge and thank you so much for inviting me in such wonderful event and looking forward to it. Thank you so much.